Kukilal hauba Singna Maitei da Tamnana Chatharakli Balana Siatubada Loishinduna, Tangdu Laitaba Purakpa Ngamdrabadi, Government of India na Piba, Tongan by Award Sing Handoklagani Haina Sanaroi Singna Phongdorakli. Wafama Sing as a Major Kuda Laiba, Manipur Press Club da Pangtokpa, Paugimi from Amada, Weightlifting Mashanada, Dhyanchan Award Phanglakrabi, El Anitana, Paumi Singda Hai, Himalay-bag Manipur amadi India gi mingchat kya purakraba Manipur gi Sanaroi Singna Government of India na Piba tongan ba mana sing handong na ba laurakliba firebasi kuki terrorist singna chatharakliba thawong singa se pen daba khenman badagi laurakpane maribag nungsijaba Sanaroi Singge kholawase India amadi Manipur lengangna tabigani khanbadagi memorandum amasu Government of India yaunaba Chief Minister gi Secretariat ngasi pishinkre kulai paizadaba micham miyam singda terrorist na landariba mi kya hatpa amadi yum kya mai thariba se athubada lefanduna tangdu laitaba hanjilahlo natrabadi leibak kidamak sanaduna mingchet kya purakraba Sanaroi Singso leibak kanaba khuta khulai pairakpa yai haina mahana makha taki ngasi Sanaroi khoi mayamna thamoi degi ngasi tarai ba pirang thamoi de kai tumba chaba khangde khoi irei ba se kai gidra hai bagi khoi ngasi di siba gidra irei ba thengnagani siba jai tungi Saron Sorongi Dangda, Kandava Yadi, Nasi, I go home over Tana, Nasi Manga Pamiba, Indiagi, my Porkaba, Olympian Gaya, Medaliska, Nasi Mirabai Masamusu, I go in the Kapaga Pontone, Masu Sarugari, I go in the Ajuagani Hadana, Nasi, I could man Punjari Base, Masiki, Tikaba, I couldn't hide Base, so Edna, Pantu Piracani, Taboina, I couldn't hide Yaviracani Hina, I couldn't Mediachina Tonga. Ana koi policy che hajari aduga koi memorandum submission na bathorang tawjari ngasi se ngasigi memorandum aduda Dhyanchan Awardee El Anita Chano Padma Shri Awardee N Kunjarani Arjuna Awardee El Sarita Oinam Bambam Padma Shri Arjuna Awardee NG Sonia Chano Arjuna Awardee M Bimoljit Arjuna Awardee A Sandhyarani Arjuna Awardee Y Sanatoi Arjuna Awardee El Susila Rajiv Gandhi Khel Ratna Awardee S Mirabai Chanu Amadi Arjuna Awardee M Suranjoyna Kudek Piki Hiram Asiga Union Minister Amit Saga Unahangani Haibagi Tazabasu Chief Minister N Birena Pirake Hairi